แม่คู่กว้างจังอ่ะคนไอ้สิ่งนี้คู่เหรอSigi ya Februari mil asida tenbiri boy pai pan imai pen omin kamin ribai taroi amadi ibung ipasing bo ina ogun jeri piruk si thakpadagi ai laifamna kotrukni adagi yumnak na nimthokjam sorojini laima ado ai masi yauba matamda khoi medam binarani mana ai apply ne mana lusing bibedagi ai yaujabani aduda si thapdagi ai khu khurai si sikpa sabada oi tumba yadadana ai phaklang da bok thangkalaga khongje karongsa yungaga tumjabani adagi chang sikpa saba kedoba sijo hojik phare ai phana koire yaujaba ado ai si program je sum haitok jadaba wane ai 24 ki July ki tang 20 dagi yaujabani adu medam binarani na abidi koptu haibal lamdam jidi school so ani suna leijadaba LP dai hena leitaba adu aidi ima bawana nawyo na polo kusuna tamne na mi makha de hinga panina like tambasu ya phangjirataba isagi sahi mapan ga taraga loina rakpada melang jindagi koptu te khong de chalaga tambapani aduna thajana tambasu mamtaba adagi medam sida aina akhang ahi punama aina niyom se khangjadabadagi medam da aina yaugadoriba mi sijo aina medam da aigi phone da medam da tawraga ma ba wari sanahanba aduga aigi isanpi amasu sengmai da ombi sobita pawe coaching le mendal le masu si se yaugadagi ma khuisa khawgi hidak khawna bagi the ya adu ima ai phare adu soina haiba adagi aina hapasu aina pusinja pusu mi se kayama yamre adagi hoji medam bina isa ni mai ta